mayam ngasidi marup singna thaganaba post khradagi ama niyamu lakhotserake ko levis ngangomna handagi yam bari chankiba tawdo amadui matangdani ko mai se ju thagla lakpa male taranga ma isa chatle mada subas luwang jana khumaini ko angau bibu interview lobi ganu hari mayam sum nuaina sum tawjabani ko mathangda Surchandra Judoka Semboi Maiteina ko lekai club na responsibility lobi raga mitop tamayum panba imung adu lekai gi thoramda yahol roi haina notice thokladi yamna phagani hoi khoi maitai nupi jing hantak atopa jati da yum pan ko pagi yam thaganakpa manung da lon tawbai matakta social media da kaida yam phongna yam usitna tawba mong tawdo aduna sentiment solakpadi harekpo wafamni ko mathangda salaisa mapau haijina ganja thaba amasung lokpada lengang na yaba piramle comment da sangbiu hari masina mai jina asumba post orebadi koi lengak na nisa baza thingi jing matangda ganja sidi yaugdabra haiba question lama sungsoi soiduna tholakani haiba wafam ji thamjage mathangda lamjing ba s haibasina thagat pirakpa post ni longkhare khangladi phone do tawraklano sms ka do tharaklano kaidoge haino amuk lauge hairo natraga migi imung thugaige khaliro magi wafam je am chume mi hana khangna chana magaju longare khangladi phone tawchanba sms thaba lepiu maduna imung duda kaiba ma disung choi choi thon gani hai wafam ji thamjage mathangi jidi gusmo maitaina thagar piakpa post ni yamna chin thiba londa amaga loina ngangduna hage bire ge meteorological department haiduni nong nungsit pura khali haibdi mana haije meteorological department ngrana din ngasi ngrangje nong kanna sugani na haibane do ngasi di nong ju chude nungsi ju sette nong nungsil ei haiga nong ju chuda nungsi ju sitte badugi moina haido pura aramba oina thokpa dugi matangda ni ko harisa mathangda kyais isan mayamda ai ngasi di wahang amata hangjage isa phattabaga iwa phattabaga ani sidagi amadi sukhan khandaba yadraba karamba khangani comment da habiramoi mayam karamba khandau mali cha phattababu khangadra iwa phattabu khangadra yamna samamnaba nupi ama khaki wahangni ko masi mayam mota kai ogini khanbiro aroi basidi mayam manipur update ko page na thagat pirakpani mama ana bagi seba lakpada masa nupina thengla hingda larik paramba nungsi manduna hurana photo se namlakpani hari yamna phajaba post ni yam nungsiba angang ma hawgalakliba naha singna matau tamjaba yaba dugumba post ama khangni photo ama khangni haiba tare magi seba su tawdebe ade adu ma ki like su padebe ade like su paduna heng chawrolaga afaba misama oinaba matik cha misama oinaba hoju hona dabe ade hoje ki problem du jumayung na dabe ade haiba thongna du loinena angang sin hona bje ubuda yamna nungsi thank you all